Kanglei Pauthang Ming Tabiribasing Butaram Oxeri Ngasigi Phongkiba Pause Singda Yumpham Oiba Maru Oiba Pau khara update tawjari ahanbada athuba matamda tangdu leitaba hanjilaklagani haina RSS na phongdokre Manipurda thuba matamda tangdu leitaba hanjilaklagani haibagi thajaba leire haina RSS ki General Secretary Hocha Balena phongdokre Karnataka ki Bengaluru da pangthokiba Akhil Bharatiya Pratinidhi Sabha da wafam asi mahakna phongdokladuna makhatana hai lengakna oirakliba phibam asibu mayek sengna khangbaga loinana khongthang kaya lokalakpa aduna ngasidi miyamna khara makai leitana hingba ngamle lengaki khongthang asina Manipur gi miyam asi amata oina nungsi chanana laiminaba ngamba oirasanu RSS ki maikaidagi su lokhatningba akhanaba action gi demand di leite adubu lengakna thijin humjillaba matungda kari khongthang lokalakadage haibadu lepkadabani haiki Makha tarakpa yamna maruoiba update amada BDF singi thagi Tolop Phangloidouri BDF singi service extension asi chahi gi state cabinet mifamda paliba lengak aduna puthoktuna khanaraga extension tawduna lakpani amasung lisingani kunmari kunmanga gi oina chatliba March 13 da loire makha tana April lisingani kunmanga gi tang amadagi lisingani kuntaruk gi March 13 phawba amuk extension tawgadabani extension asi matam chana tawnaba Governor Council na puthoktuna khanaraba matung makha tana Home Department na Director General of Police Manipur da district wise distribution amasung justification report ama piraknaba order ama thoktuna hauzik PHQ da order asi under process ta lairi haiba khangle BDF singna Manipur Police ki department ki makhada hauzik state asigi law and order ngakpada amasung miyamge punsi amasung lanthung ngak cheliba asida achoba thodang ama lauriba oibana state government na BDF singi service asi matam chana extension tobiduna thagi honorarium sing pending leitanaba mari leinaba singi pungning singsilakli Makha tarakpa yamna nungaitaba update amada masamaki Nupi Hatkhre haiba army officer ama police na phakre Army officer oiba mioi amana mahaki Nupi Hatkhre mihat aduga mari leinana army officer adusu masagi maral yajakhibaga loinana police na phagatkibaga loinana wahang pang chathaba hokre hariba thogdo asi Manipur ga yumthangnariba Assam gi Golpara district ta ngarang ayuk thokibani mihat asigi matangda police ki pauna hai mapuroibana minungsi leitana hatpi khrabi Nupi adugi maming Saleha Begum kowi mahaki asiba hakchang ngarang ayuk Golpara gi Panchayat Nagar dagi car amagi manungdagi phangkhibani asiba hakchang phangkhiba car adugi registration number AS01FT9384 ni hairi thawdok aduga mari leinana police na makhatana thijinbagi thabak chathabada leikidrabi Saleha Begum mapuroiba army officer oiba Khairum Islam phagatkibaga loinana wahang pahang chathabada mihat adu mahakna imung manungi khanabaga mari leinana chathakibani haiba khangba ngamle hairi pawasina makhatana hai leikidrabi Saleha Begum mahaki mapuroiba Khairum Islam na anisuba oina loba nupi ni Khairum Islam na Nagaudagi atopa nupi amaga nauna mari leinarakpada Saleha Begum na ayatpa piba amadi kar ama leibaga mari leinana makhoi anigi marakta nungainadaba leiki thawdok aduna maram oiraga makhoi anigi marakta ningai sangdanaki haiba police na wahang phang chathabada khangba ngamkre makhatana police na thijinbagi thabak chathabada mihat aduga Khairum Islam gi manaw nupa thokpa Islamul amadi Jehar Ali Chennai haiba khangba ngambaga loinana Jehar Ali na nahal numidang pung 7:40 taba matamda namduna pukhi loinana misi adu accident ama malhannaba thorang tawkhibaga loinana chathagibani haiba khangba ngamle hauzik makhatana thijinbagi thabak chathari hairi Makha tarakpa update ta Hairoki Thabal Chongphamgi thodokta laikidraba singda haigat legat tambagi thoram pangthokre haukiba kumja lisingani Nepal gi March 13 chahi adugi yoksang kumhaiga mari leinana marini chanba numita Hairoki lekai amada sinba yoksang Thabal Chongduna leiringaida ikhang khangodana masa khangdaba singna nongmei kapsilakpadagi Thabal Chonglaga leijaba Hairoktagi pakhang leisabi ahum Thoksom Romesh Thoksom Promila amadi Laisram Nirmala na laikidabagi 13 lak suba ningsing thoram ngarang mikap mirau kholga loinana pangthokre mangal piba numit haiba wakhalonda RPN Memorial Trust na silaga Hairok Part 1 umang lokol manakta leiba laikhidraba ahumgi ningsing sanglenda mapung oiba thoramsing pangthoki ningsing sanglen manakta saba laikhidraba Romesh Promila amadi Nirmalagi ningsing khubamda imung manung amadi miyamna leisu katpa leikidraba singi thawaina sembiba mapugi leikolda ingna chikna pothanaba minute ani tumina lepa amadi laibak thiba thodok aduna
Hairokta purakhiba awonba kaya miyamna punna khana nainakhibaga loinana ngasigi thorom adugi mapung oiba saktam sing oiki Hairoki SPO chahumna laikhidraba ahumgi mafamda ikai khumnaba utuna kok nombaga loinana leisu katnakhi ngasigi thorom aduda saruk yakhiba RPN Memorial Trust ki Publicity Secretary L Megana thorom adugi sideline da paumisingda phongdokhibada RPN Memorial Trust na sahi khudingi mangal piba numit haina ningsing thorom asi pangthoktuna lakli laibak thiba thodok aduna maram oiraga hairok amadi Manipurda purakhiba awonmasing adu ngasigi haurakliba mirol singna khangannaba pandamda ningsing thorom asi pangthokpani khudam oina thodok adudagi hairokta SPO chahum lauduna ngasi phawba hairok ngak seli lengakna tungda BDF haina personnel kayada recruit tawkhraba matung ngasi hairoki thodok adudagi leirakhibani loinana hairok higher secondary school leirakpa asisu thodok adudagi ni masi pumnamak thodok adudagi awonba purakpani haikhi Makatarakpa maruoiba update amada khunai asina tungda kari oirakani haibasi ngasi phawba khanaba ngamdriba asina khunai asi mutkhibada ngangningai oide haina Joy Kumarna phongdokre ngasigi amadi haukiba khanglaba Manipuri khunai asina aikoi tungda kari oigadori haiba asi haujik phawba khanaba ngamdriba asina tungda khunai asi mutkhibada ngangningai oide haina saknairaba historian Professor Naurem Joy Kumarna phongdokre Wafam masi ngarang Justice Committee on Anglo-Manipur War Risingma Chanipan Maripu Drama Thoi Martyrs and Freedom Fighters of Kangla Manipurna Sinduna Remembrance Day on Attack on Kangla and Florence Tribute to Exile Freedom Fighter gi Thorum Ama Bir Tikendrajit Parkta Pangthokiba Aduga Mari Lainana Phongdokibani Professor Naurem Joy Kumarna Makhatana Phongdokibada Ngasigi Mirol Asina Lamdam Asida Thokiba Chahi Taret Khuntakbagi Thodok Kumja Lisingma Chanipan Maripu Drama Thoigi Anglo-Manipur War Kari Maramdagi Thokibano Haiba Mayek Sengna Khanglabani Thokiba Thodok Animak ruling class ki marakta amana amabu nungsinadana punba yadanaba achoba maram ama oiraga thokibani makoi maselgi marakta yanadaba aduna maram oiduna misam miyang wahankibani ngasi lamdam asida thengnariba asina lengak sasan pairiba singi marakta mat manaraktaba chokri munabana maram oiraga lebak irang thohanduna misam miyam wahanmani punsinba ngamdaba amaga amaga wakhan tanaba ngamdragadi tungda hena akaiba oirakani aina heli aina haiba ingadabani aina haribasina authority ni haiba oiragadi aikhoigi khunai asi chawkhotpa ngamloi haina Professor Naurem Joy Kumarna makhatana phongdoki ngasigi thorom aduda Independent Research Professor K Jugindro Jamandar Chingsubam Ningthaubagi President Angomcha Chingsubam Laicha Luang Ningthaugi Colonel Maisnam Samugi Dissident Maisnam Ibochoba Justice Committee on Anglo-Manipur War Lisingma Chanipan Maripu Dramatoi Martyrs and Freedom Fighters of Kanglepaki Chairman Joy Chandra Konthaujam yauna lamdam asida leiriba lupsing amadi lanai mioi kayana saruk yaki Anglo-Manipur War Lisingma Chanipan Maripu Dramatoi gi laikidraba athauba singi mapamda haikal laikat tambana ngasigi thorom adugi mapung oiba thorom sing oiki Makatarakpa update Manipur gi oina cyber crime fraud ka mari lainana lupa karor kumanga hena mangkhre haina report tawri Manipur state tasu cyber crime fraud ka mari lainana yamlaba senpam kaya mangkhibagi thodok leptana thokli cyber crime police station na Manipur da haujik phawbada state asida lisingani kunmari chahi asi khaktada lupa karor kunmanga mangkhibagi report tawri Ministry of Home Affairs ki report ki matung inna Manipur dagi miyamna cyber crime fraud ka mari lainana lisingani kulumdoida complaint case sahum kuntramapan file tawraktuna sel oina lupa lakh sahum kuntrahumdoi.ahum aduga property oina lupa lakh 63.33 ni hairi official oiba pawgi matung inna yamna common oiba cyber fraud singi manungda mobile phones computer auto telling machine ATM fencing malware amasung identity theft case singni hiramasiga mari lainana Manipur government state cyber crime reporting portal launch tawduna issue sing asi thengnana bakanna honari hairi Manipur gi oina yamna common oiba cyber crime fraud case sing asi micham miyambu social media da platform singda makoigi mobile phone singi khuthangda defrauding amadi blackmailing bank amasung ATM singi detail lawraba matungda chathai aduga cyber crime fraud asigi victim oiriba mioi ayamana income nemba mioi singi nomagi khusumal amadi saving sing chawthokna
ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯚꯤꯛꯇꯤꯝ ꯑꯣꯏꯈꯤꯕꯁꯤꯡꯅ ꯑꯌꯥꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯤꯄꯨꯔꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯗꯤꯖꯤꯇꯦꯜ ꯒꯦꯖꯦꯠꯁꯤꯡ ꯑꯃꯗꯤ ꯕꯦꯡꯀꯤꯡ ꯑꯦꯞꯁꯤꯡ ꯁ꯭ꯇꯔꯣꯡ ꯄꯥꯁꯋꯥꯔꯗꯁꯤꯡ ꯊꯝꯕ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯕ ꯁꯥꯏꯕꯔ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯦꯋꯥꯔꯅꯦꯁꯁꯤꯡ ꯁꯔꯨꯛ ꯌꯥꯕꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯐ꯭ꯔꯣꯗꯀꯤ ꯚꯤꯛꯇꯤꯝ ꯑꯣꯏꯕꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠꯇ ꯄꯣꯠ-ꯆꯩ ꯄꯨꯁꯤꯜꯂꯛꯄ ꯒꯥꯔꯤ 100 ꯏꯝꯐꯥꯜꯗ ꯆꯪꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 6:30 ꯇꯥꯕ ꯃꯇꯝꯗ 109 CRPFꯀꯤ ꯀꯝꯄꯦꯅꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯄꯦꯇ꯭ꯔꯣꯜ, ꯗꯤꯖꯜ, LPG ꯑꯃꯗꯤ ꯑꯇꯩ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯄ ꯒꯥꯔꯤ 100 ꯏꯝꯐꯥꯜꯒꯤꯗꯃꯛꯇ ꯖꯤꯔꯤꯕꯥꯝ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝ ꯄꯥꯎꯃꯤꯅ ꯄꯤꯔꯛꯄ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯒꯥꯔꯤ 100 ꯑꯁꯤꯒꯤ ꯃꯅꯨꯡꯗ LPG ꯕꯨꯂꯦꯠ 7, ꯄꯦꯇ꯭ꯔꯣꯜ ꯇꯦꯡꯀꯔ 19, ꯗꯤꯖꯜ 17, ꯃꯤꯛꯁ 1, LPG ꯁꯤꯂꯤꯟꯗꯔ ꯒꯥꯔꯤ 10 ꯄꯨꯟꯅ 68ꯅꯤ ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯄ ꯒꯥꯔꯤ 32ꯒꯤ ꯃꯅꯨꯡꯗ FCIꯒꯤ 10, ꯒꯦꯍꯨ ꯒꯥꯔꯤ 10, ꯊꯨꯝ ꯒꯥꯔꯤ 1, ꯑꯥꯔꯃꯤ ꯒꯨꯗꯁ ꯒꯥꯔꯤ 1 ꯌꯥꯎꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠꯇ ꯏꯝꯐꯥꯜ-ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯝꯕ ꯑꯗꯨ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯝꯐꯥꯜ-ꯖꯤꯔꯤ ꯂꯝꯕꯤ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯁꯦꯝꯕꯤꯗꯕꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯕ ꯃꯤꯌꯥꯝꯅ ꯍꯧꯈꯤꯕ ꯇꯥꯡ 12ꯗꯒꯤ ꯍꯧꯅ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀꯣꯂꯦꯖ ꯃꯄꯥꯗꯒꯤ ꯄꯥꯠꯁꯣꯏ ꯄꯥꯔꯠ 1 ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯃꯤꯌꯥꯝꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕ ꯑꯗꯨ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ DCꯒ NHIDCL ꯑꯃꯁꯨꯡ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯉꯁꯤ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯒꯤ ꯂꯝꯕꯤ ꯊꯤꯡꯕ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ DC ꯑꯣꯐꯤꯁ ꯂꯝꯐꯦꯟꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ DC ꯃꯌꯥꯡꯂꯝꯕꯝ ꯔꯥꯖꯀꯨꯃꯥꯔꯅ ꯁꯤꯌꯔ ꯂꯧꯗꯨꯅ NHIDCLꯒꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯑꯚꯤꯀꯥꯟꯇ ꯌꯥꯎꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯈꯨꯗꯛꯇꯒꯤ ꯂꯝꯕꯤ ꯊꯤꯡꯕ ꯑꯗꯨ ꯍꯟꯗꯣꯛꯄ ꯍꯥꯏꯅ ꯌꯥꯅꯈꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯌꯥꯅꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯄꯦꯟꯗꯤꯡꯗ ꯂꯩꯔꯤꯕ ꯀꯣꯏꯂꯥꯁ ꯊꯥꯔꯤꯕ ꯂꯝꯕꯤꯁꯤꯡ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯍꯧꯕꯒ ꯂꯣꯏꯅꯅ ꯊꯥ 2ꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯀꯣꯏꯂꯥꯁ ꯊꯥꯕ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯣꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠ ꯑꯃꯗ ꯐꯤꯗꯝꯒꯤ ꯑꯍꯥꯟꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯑꯁꯤꯕꯨ ꯔꯤꯂꯤꯖꯟ ꯃꯥꯏꯅꯣꯔꯤꯇꯤ ꯁ꯭ꯇꯦꯇꯁꯇ ꯆꯠꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯃꯨꯚꯃꯦꯟꯠ ꯐꯤꯗꯝꯒꯤ ꯑꯍꯥꯟꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝ ꯉꯔꯥꯡ ꯁꯦꯜꯐ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯍꯥꯏꯕ ꯃꯣꯇꯣ ꯑꯣꯏꯗꯨꯅ ꯂꯥꯡꯒꯣꯜ ꯒꯦꯝ ꯚꯤꯂꯦꯖ ꯖꯣꯟ ꯅꯝꯕꯔ 1ꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯃꯨꯚꯃꯦꯟꯠꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯋꯥꯍꯦꯡꯕꯝ ꯁꯥꯟꯇ ꯃꯩꯇꯩ, ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯉꯣꯝ ꯅꯤꯡꯊꯧ ꯑꯉꯣꯝ ꯄꯣꯏꯔꯩꯇꯣꯟ, ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯥꯄꯝꯆꯥ ꯖꯥꯗꯨꯃꯅꯤ, ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯁꯥꯄꯝꯆꯥ ꯀꯪꯂꯩꯄꯥꯜ, ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯪꯂꯥꯛꯄ ꯊꯣꯉꯥꯝ ꯆꯍꯤꯌꯥꯝꯕ, ꯖꯣꯟ 1 ꯃꯩꯔꯥꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯥꯏ ꯃꯝꯇꯥ ꯗꯦꯕꯤ, ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯗꯥꯛꯇꯔ ꯍꯥꯎꯕꯤꯖꯝ ꯒꯤꯇꯥ ꯖꯦꯟ, ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯃꯨꯚꯃꯦꯟꯠꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯋꯥꯍꯦꯡꯕꯝ ꯁꯥꯟꯇ ꯃꯩꯇꯩꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯆꯠꯅꯍꯟꯗꯨꯅ ꯔꯤꯂꯤꯖꯟ ꯃꯥꯏꯅꯣꯔꯤꯇꯤ ꯁ꯭ꯇꯦꯇꯁꯇ ꯊꯝꯕ ꯍꯥꯏꯕ ꯑꯁꯤ ꯐꯤꯗꯝꯒꯤ ꯄꯥꯟꯗꯝꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯑꯁꯤꯗ ꯐꯤꯗꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯑꯁꯤꯕꯨ ꯔꯤꯂꯤꯖꯟ ꯃꯥꯏꯅꯣꯔꯤꯇꯤ ꯁ꯭ꯇꯦꯇꯁꯇ ꯆꯠꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯆꯥ 10 ꯄꯣꯛꯄ ꯃꯃꯥ 2ꯗ ꯑꯆꯝꯕ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯑꯞꯗꯦꯠꯇ ꯊꯥꯡꯃꯩꯕꯟ ꯆꯩꯔꯥꯎ ꯆꯤꯡꯗ ꯂꯥꯃꯩ ꯆꯥꯛꯂꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯏꯝꯐꯥꯜꯒꯤ ꯊꯥꯡꯃꯩꯕꯟ ꯆꯩꯔꯥꯎ ꯆꯤꯡꯗ ꯃꯐꯝ ꯈꯪꯗꯅ ꯍꯧꯔꯛꯄ ꯃꯩꯅ ꯂꯥꯟꯃꯩ ꯆꯥꯛꯂꯛꯈ꯭ꯔꯦ꯫ ꯂꯥꯟꯃꯩ ꯆꯥꯛꯄ ꯑꯗꯨ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 45ꯅ ꯈꯪꯂꯛꯄꯗꯒꯤ ꯃꯩ ꯀꯟꯅꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯗꯛꯇ ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯥꯔꯚꯤꯁꯇ ꯄꯥꯎ ꯄꯤꯗꯨꯅ ꯃꯇꯝ ꯆꯥꯅ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀꯤ ꯀꯥꯡꯕꯨ ꯂꯥꯛꯇꯨꯅ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯃꯩ ꯀꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫